ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯉꯥꯟꯕꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯨꯛꯆꯥꯎꯒ ꯎꯅꯔꯤ ꯇꯥ ꯄꯨꯛꯆꯥꯎ ꯅꯪꯁꯦ ꯅꯃꯤꯡꯒ ꯐꯤꯕꯝꯗꯨꯒ ꯆꯥꯛ ꯆꯥꯅꯩꯍꯦ ꯅꯁꯥꯟ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯦꯞꯄꯗ ꯅꯕꯨꯛꯇꯤ ꯇꯨꯔꯦꯜ ꯃꯌꯥ ꯌꯧꯔꯛꯑꯦ ꯕꯦꯝꯃ ꯆꯥꯎꯔꯤꯕ ꯄꯨꯛꯁꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯅ ꯅꯠꯇꯦꯅꯦ ꯁꯤꯕ ꯃꯌꯥꯝ ꯇꯤꯡꯈꯩ ꯆꯥꯔꯒ ꯆꯥꯎꯍꯜꯂꯤꯕꯅꯤ ꯑꯗꯣ ꯄꯨꯛ ꯆꯥꯎꯔꯁꯨ ꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕꯅꯤꯗ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯕꯨ ꯑꯀꯪꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯃꯥꯏꯗꯨꯅ ꯍꯪꯉꯣꯏ ꯃꯅꯪꯒꯟ ꯃꯥꯜꯂꯦ ꯀꯩꯅꯣ ꯂꯩꯊꯣꯛꯑꯒ ꯈꯨꯝꯃꯤꯗꯨꯅ ꯍꯥ ꯅꯨꯄꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤꯔꯣ ꯑꯣꯏꯔꯤꯅꯤꯅꯦ ꯅꯪꯒꯤꯁꯦ ꯅꯃꯤꯠꯇꯤ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯅꯨꯡꯁꯤꯗꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯥ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯉꯝꯂꯤꯕꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯄꯥꯎ ꯄꯨꯕꯤꯕꯒꯤ ꯅꯃꯥꯗ ꯂꯣꯟꯅ ꯀꯣꯏꯅꯔꯒ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯠꯇꯦ ꯃꯥꯅ ꯀꯣꯏꯅꯁꯦꯅ ꯍꯥꯏꯔꯛꯄꯒꯤꯅꯤ ꯃꯥꯅ ꯍꯧꯔꯛꯄꯒꯤ ꯈꯪꯉꯤꯗꯅ ꯈꯪꯉꯦ ꯀꯣꯏꯅꯁꯤ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯏꯅꯗꯣꯏꯔꯕ ꯑꯁ ꯌꯥꯔꯦ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯔꯁꯤ ꯅꯪꯕꯨ ꯑꯩꯒꯤ ꯀꯩ ꯌꯥꯝ ꯂꯩꯕꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯝꯗꯥꯏꯅꯦ ꯂꯩꯕꯤꯗꯣꯏꯅꯤ ꯂꯤꯆꯩ ꯑꯃ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯀꯟꯊꯅꯕ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯅꯕꯨꯛꯇꯣ ꯀꯪꯉꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦꯅꯦ ꯅꯪꯁꯨ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ ꯏꯃꯥꯟꯅꯕ ꯂꯥꯛꯃꯤꯟꯅꯕ ꯐꯥꯎ ꯀꯤꯔꯤ ꯏꯕꯦꯝ ꯑꯗꯨꯅꯅꯤ ꯏꯇꯣꯝꯇ ꯂꯥꯛꯏꯁꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯊꯣꯛꯂꯛꯏꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯗꯣ ꯅꯪꯁꯨ ꯍꯟꯕ ꯊꯦꯡꯈꯤꯅꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯂꯩꯔꯝꯃꯨ ꯂꯥꯛꯑꯣ ꯍꯟꯕ ꯀꯩꯁꯨ ꯊꯦꯡꯉꯣꯏꯗ ꯁꯤꯡꯖꯨꯗꯣ ꯂꯩꯔꯒ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯅꯤ ꯑꯩ ꯌꯨꯝꯗꯅꯦ ꯆꯥꯛꯀ ꯑꯗꯨꯝ ꯆꯥꯖꯔꯨꯔꯒꯦ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯁꯦꯜ ꯈꯤꯇꯪꯒ ꯄꯤꯔꯝꯃꯨꯀꯣ ꯆꯥꯅꯕ ꯂꯩꯔꯁꯤꯃꯛꯇꯗ ꯁꯦꯜ ꯑꯃꯨꯛ ꯄꯤꯔꯝꯈꯣ ꯍꯥꯏꯔꯣ ꯌꯥꯝ ꯄꯤꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯌꯥꯔꯦ ꯍꯌꯦꯡꯈꯩ ꯑꯩ ꯅꯪꯒ ꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯑꯔꯣꯏ ꯄꯤꯅꯤꯡꯗꯕ ꯅꯠꯇꯦꯕ ꯁꯨꯝ ꯄꯤꯔꯝꯈꯣꯔꯅ ꯍꯪꯕꯅꯤ ꯁꯤꯁꯦ ꯂꯥꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯕꯗꯨꯗ ꯐꯪꯍꯧꯗꯣꯏ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯡꯖꯨ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯆꯥꯅꯤꯡꯉꯤꯈꯩ ꯂꯣꯏ ꯍꯦꯛꯇ ꯂꯩꯊꯔꯝꯃꯗꯧꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯉꯥꯟꯕꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯐꯖꯕꯤ ꯆꯥꯛꯇꯨ ꯊꯤꯔꯛꯑꯣ ꯆꯔꯥ ꯋꯥꯟꯁꯦ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯀꯩꯒ ꯆꯥꯗꯣꯏꯅꯣ ꯉꯁꯥꯏꯒꯤ ꯏꯟꯁꯥꯡꯗꯨꯗꯤ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯎꯃꯟꯕꯗꯨꯗ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯆꯥꯕ ꯇꯜꯂꯕ ꯅꯪꯅ ꯊꯣꯡꯕ ꯍꯩꯃꯟꯗꯅꯅꯦ ꯇꯧꯔꯤꯁꯦ ꯆꯥꯛꯇꯨꯅ ꯊꯤꯔꯒ ꯄꯨꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯀꯥꯏꯗꯒꯤ ꯁꯤꯡꯖු ꯕꯣꯔꯥ ꯃꯌꯥꯝ ꯑꯁꯤꯅ ꯏꯆꯦꯅ ꯂꯩꯔꯒ ꯄꯨꯔꯛꯄꯗꯤ ꯃꯥꯟꯗꯦꯗ ꯈꯪꯈ꯭ꯔ ꯄꯣꯠꯅꯤ ꯍꯅꯨꯕꯤ ꯍꯥꯏꯁꯤꯅꯤ ꯁꯤꯁꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯀꯣꯛ ꯇꯥꯡꯕ ꯃꯉꯛ ꯁꯃꯨꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨ ꯅꯨꯄꯥꯗꯣ ꯃꯇꯨꯒ ꯊꯤꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯉꯛ ꯁꯃꯨꯕꯗꯪ ꯅꯠꯇꯦꯕ ꯃꯕꯨꯛꯇꯪ ꯍꯦꯛ ꯅꯣꯏꯔꯗꯅ ꯃꯁꯥ ꯑꯇꯩꯅ ꯃꯌꯥꯡ ꯀꯪꯉꯒ ꯈꯪꯗꯦꯗ ꯊꯤꯒꯦꯔꯥ ꯊꯤꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯈꯔ ꯂꯦꯟꯕꯤꯔꯅꯤ ꯈꯔ ꯆꯥꯊꯣꯛꯄꯤꯔꯅꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯏꯆꯦꯅ ꯅꯨꯡꯁꯤꯖꯕ ꯇꯥ ꯃꯥꯂꯪꯕꯅ ꯈꯪꯂꯛꯑꯗꯤꯅꯦ ꯏꯆꯦ ꯅꯪ ꯑꯃ ꯃꯥꯁꯨ ꯐꯪꯍꯧꯗ ꯑꯃꯁꯨ ꯐꯪꯍꯧꯗ ꯇꯣꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯅꯧꯕ ꯑꯃꯃꯨꯛ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ ꯊꯤꯕꯗꯤ ꯂꯥꯏꯔꯗꯅ ꯁꯤꯠꯇꯗꯅ ꯇꯣꯛꯅꯤꯗꯤ ꯈꯪꯗ꯭ꯔꯤꯒꯦ ꯏꯆꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯐꯠꯇꯤ ꯐꯠꯇꯦꯀோ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯅ ꯄꯥꯈꯪꯗꯒꯤ ꯆꯥꯗꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯃꯤꯒꯤ ꯅꯨꯄꯥꯗꯒꯤ ꯆꯥꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅꯅꯤ ꯏꯆꯦ ꯃꯤꯁꯨ ꯁꯦꯜꯗꯣ ꯋꯥꯅ ꯇꯥꯟꯖꯩꯅꯦ ꯑꯗꯨꯗ ꯑꯃꯨꯛ ꯏꯆꯦꯅ ꯆꯥꯊꯣꯛꯄꯤꯔꯒ ꯀꯩ ꯀꯥꯟꯅꯒꯦ ꯏꯆꯦꯁꯨꯅꯤ ꯆꯥꯅꯤꯡꯂꯕꯗꯤ ꯁꯨꯔꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯗꯨꯗ ꯍꯣꯏ ꯕꯦꯝꯃ ꯍꯩꯅ ꯁꯨꯕꯁꯤꯅ ꯇꯨꯡꯁꯤꯟꯒꯗꯕ ꯑꯗꯨꯒ ꯂꯩꯁꯥꯔꯤꯉꯩꯗꯗꯤꯅꯦ ꯆꯥꯅꯤꯡꯕ ꯀꯌా ꯂꯩꯔꯁꯨ ꯃꯈꯣꯏꯗꯒꯤ ꯈꯦꯠꯂꯒ ꯆꯥꯍꯧꯒꯗꯕꯅꯤ ꯈꯦꯠꯂꯒ ꯆꯥꯕꯗꯨꯅꯅꯤ ꯐꯅꯌꯥꯝ ꯆꯥꯔꯁꯨ ꯁꯨꯡꯅꯣꯏ ꯅꯣꯏꯗꯈꯩ ꯑꯗꯨꯝ ꯅꯌꯥꯡ ꯀꯪꯉꯒ ꯂꯩꯔꯤꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯔꯤꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯀꯨꯏꯃꯜꯂꯦꯗ ꯊꯕꯛ ꯑꯁꯤ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯦ ꯌꯥꯆꯪꯕꯁꯤꯗ ꯆꯥꯛꯁꯤ ꯇꯞ ꯑꯃꯨꯛ ꯆꯥꯁꯤꯜꯂꯝꯃꯅꯤ ꯐꯖꯕꯤꯅ ꯂꯣꯏꯔꯦ ꯏꯃꯥ ꯀꯣꯟꯁꯤ ꯐꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯇꯧꯔꯒꯦ ꯍꯩ ꯉꯥꯟꯕꯤꯌꯥ ꯅꯅꯥꯎ ꯅꯨꯄꯤꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩꯗ ꯅꯪ ꯏꯃꯥꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯃꯨꯛꯇ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯎ ꯂꯥꯎ ꯏꯃꯥ ꯑꯩ ꯉꯝꯃꯔꯣꯏ ꯃꯥ ꯂꯣꯏꯔꯒ ꯑꯗꯨꯝ ꯇꯧꯖꯔꯁꯅꯤ ꯇꯞꯇꯩ ꯆꯥꯁꯤꯜꯂꯨꯕꯒꯤ ꯋꯥꯔꯦꯕ ꯀꯌꯥꯗ ꯇꯜꯂꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯦ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯏꯃꯥ ꯁꯨꯅꯤꯡꯗꯦ ꯈꯪꯂꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨ ꯇꯟꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯅꯪ ꯆꯥꯕꯗꯗꯤ ꯅꯣꯡꯇ ꯇꯟꯕ ꯂꯩꯇꯦꯅꯦ ꯍꯥ ꯊꯕꯛ ꯑꯝꯇ ꯇꯧ ꯍꯥꯏꯔꯒꯅ ꯍꯣꯔꯦꯟ ꯍꯌꯦꯡꯉꯩꯗꯅ ꯇꯜꯂꯤꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯏꯃꯥ ꯆꯥꯕꯗ ꯇꯜꯂꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯧꯔꯤꯒꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯄꯪꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯁꯣꯝꯗ ꯃꯥꯂꯪꯕꯒꯤ ꯌꯨꯝꯗꯅꯤ ꯃꯥꯂꯪꯕ ꯊꯕꯛ ꯃꯐꯝꯗ ꯊꯥ ꯑꯃꯔꯣꯝ ꯂꯩꯔꯨꯔꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ
Ibungo hek halakpaga karaidamu chataure nangna ha ngasisi yumda lengdana leirone ima kuiroida asoi phawdang phat chatlugi tawbani yumda thun halakani thuna halakpa natene wana halakpaduda sathokhranu haibani nang sunya tapaga chap manai ngangnaba yade ima nang paaba tardi saujisani he saugi sausanu asengba haibabu adu nangbu nganbigi manakta satlugi hairaba hoima haibitang chalugi tawbani adumaina kayam kuina leikhige haibano luhongnaba tawrasi ima hoi karama matamda lao haibano idana amukta hangamune matam khra leijagi sanuda o nama aise hanurene isa imogi seba pame haina seba sum tawraga leibaduro takoina pamni base is ikoi masima aduina deba sum pakang oina matam khra leikhigin tawbani yare sahi kuntra oiraba pakang do pendaba muk tawranu yare handaki tha amani sida laage hairamuko malangba nganbiga phaminari ikoi mana yam kanna wa khra sinareida kai wano haise yam luram gadau malida o duburo tha amani sida haiba lagi kai khalige kaino yam thujileisina matam khra lekhisida kai dawdoino hausitagi luhonglaga isa isungana semna banidana ikoi gi ma hoi thengna yum paludana hojik mamau phangdringaida taptai hanurisi uridana sumai tawdana is yari buwa ado nang karam kanda sattoido handakti sadaroida imana kai thelda uyoli bu potpamdo ado hina senaro pawna su senaba waren haiba hareni dudi koisa satlaga ekhoi ni su toina unade ado yumda dum leiradi numit khudingi unarasu yaraniba yarani ado nahanmu nangna ai kaino ma pini na haido kaino ba ai ngai ba ngamjabani aina nangini na kudopsi masaba si chabriy si pining bagiso aise basila ibani aya yam phajaina siria as ayam pami bo tamalang ba nang siam haige ai ya pama ka siam yam khange ba khangdrdi gai nang na pamba bo ado hayeng wai nakhoi da leira kan da su ai ga pama khuding sumaina to leibi ga ja leibi doi sidagi henba mayam ma nang ne pami haiba gai loine te leira da bani lauram dai gi na ta ti hai khrapot ei lang thak pa khrai trubdi kamai nu pi phangni nganbi na malang ba unaruraga halakpada thombado lambi da muk thengnari asigi thomba haiba lam hodong man se am lairamini kande ta tai kheto ke khangni ngasidi nganbi nangai na haise karam kan ya ge haiba ai nangai bada nupi atopa su phangongda nang su phangongda nupi thiba khangda to kani ko e nangonda kanana ai ngai biu haige nupi atopa ko isa ko kai pamana nang pamaga kamai atopa koi dui ngawbra nang adudi aise nangonda yaro haira yaro ai bu kai wat nangna ai asuk yamna pamjis ba ai na pi basel ai na leiba ngamukti adom chai ai na pami habdi su ai ade kai suwate da namai do lam hodong kita man magi wan aduga ngamokati nangna pirasu atopa na pirasu mahau cha manai aduna adum chabi be wani adu yaro si ai nang pam heb nangna pam heb kuding muksu ai pi gi kedorake ngama jane pi ba ngamnina kai pamke hoji su sil tan gani yaurisi sil khra piramo rena midang nga chawba ma leiraga saki aduga nangona yaning bari yengi nangna bu saning herdi khwai gi sawba ma khalaga leigini ado yaning kani haraga na nami khudingi nga amama matum thilaki is waridi ado ta thomba nangse nungsiba budi yabani aduda nungsiba sakta sukchen chenli haiba kamai toino khangde nungsiba haisidi maidi yengadaba nati thamoidani aigi thamoibu nungsibi hayeng aikhoida leiraba kanda nakhut tamduna pizage hoi hoi yengma taredana ado aina thajananaba aigi khudol pot achobamdi piba tab kai pami pige harini nangna pam khuding pirage da leirabani idi adubura sanagi likmadi pirak patab nangadu ngamgadra piraga loire kai adugi kaisu kanganu se aina haibu yani haraba nangna nakhut thinbu khuding aina loi pi aina nahan kai khangna boiram ta thomba sidi thizarasu magul yamna leiba nupa oiba zatni dana asumna tha amagi matung malang mana takman badagi nganbi gi yumda malang magi ahalsing mangol karakli adubu nganbi di adumna mangol kari hairabasu hanba leiramde ichia nang kai da mu chattoino nang si pharasu phatrasu mangol karabani ko wakhal ta jaw is ho ima nang noini ma sa dang leirene aina khangna tawrini kaisu tawro kamain tawroi doino mina khitang ubada haibi ba tambi ba ngak tani
이제다네 하영 망자우도 뭐 얌레이고 낭다니 망자도이시 이스 까이기 망자도이바 아이부 빰비부 누빠는 와이 사이를 깐시다 럭사게 ngaktani 뱀 럭사게 하이부부디 매함 톡락까니 아두다 와칼 마나바 북셀 띠나바도 팡방가 모이 이시암 칸기다 아두 까나데 아이나 호렌 할락라가 아이코이니 카이텔다네 파넥 피 khara yengusi hausikna kana mu narudoiba buksabga unaruge awunpot leinaba sil khara lahuge tawbani o nupa amada luhungbagi awunpot leinaba sil si nupa amadagi lawdoineba ichi nang singammi hoi bema aina ngambagini thabak mana amta sudrabasu chaningbada za seningbada set nungai ni hinglibasi adubu kayam kuina satoino ichi aigi wadi mayam khangnaraktringaida nasana khongpham handokjau haise leireko luhonglaba matung tawroida luhongnamdai phawdi kana kana dagino khara lawkige ahunpot khara yam pukhinaba hayeng luhongba numita sel thobek laksarasani mamai sidaga kiri mayam siga phajadrosya sidani nupa mayam nangaunaribase lemna keba natene ai thun halakadoini nang loisilamuko somda puksau gi yumdani puksau hana nupi ani leire puksau gi nupi ahalna kaigino nang nangarang nangi nupi atombisida sel piraga aingonda piraktribade aska amu haijilino sel siki paitrabaina kaidagi mangolda sel piduno nachindu thigano ne nupa nang tha phatribna dra nangna maningi lawdo yonthok lamlibada aduga sel duna thangna bukhudagi leisabi amadaga thadada leiraida nupi atombidasu piba aigina kai kasu piba nataba nupi nangmu ai pidi wat mana haijillega nangna apangdo pangtha thajai yare khangi nangsu nangna ngamba apamudu tawridana aisu yum panthoki ge khangniba mapure bai ngonabu mayum panthoki ge kainaga hai hey nangi sebu sijiro ha nangna tawbudi yabro ha nangna ani hum lot ba yabra ba nangna di adudi ne ai si tawning ba tawba taba ai sumi ne nupi ne na nangi na khada sum layu hairo nupi aswai sal ai nupi phuning ko sal kok singak te ingde bai kai de ingani mayam tawnabdu tawdradi na kok to ingba phangdana dom sarga lei taba tanjaduda nupi atomi sakhina amuk kaureklami nupa o nupa nanga duda kai dawrigi ha sida lao he kaino nangna aigi nupa sina aigi nangta leibada nangna kaurei du kaigino kaurak tabani kaino aigi nupa da kauzaba na thau nati nupa hado na tumdagi natiye aigi su yauriye is kayadano migi nupa munbi ikai khangdabi nangbu karamba nupino ikai ba yam khangdabado ikai ba khangdi sibu airo nanglo nupa na pambije adum bithiri hairadi na pamda su satkidenia sum suru naitni hek leiradana yareda noyani bo ino khangdi pakatte khannaradana khannadradi kaino nangbu ai selamdaida nupi haldo khainarani na haikibu natro thoinuna nangdine na punsigi ingna leiba phangoye ingna leiba pamnabadi nangi nupi atombise masiyana tanthoko nakhoi nimak tanthoklegane atomi muthige khaledi nupi su lei aina horen halakpudane nakhoi nimak amta leiramunuko nganbi puksau bungai duna leiram kaino adu yamna thingna laiduna aina thabak lei khra ngana la ona haikhraga yada tawrini ni aigi nupi ni do khanadana muk leiribu nade aino ina haisiwa aina igi isa nupi ni do haib is nangbo nasa nupi mayum loina pankhredaina nangse aina singnaba kuirabani ko siari bem setri singu pakang kon siang ngondabu jingnaradi nangsudabu phandrabaidu aina nupi thibu oiragabu nangona thadari bisel mayam si thadagi dro khangdi aidi singne yai sini doiragana ngasi ekta selasi laudana chalasi aina ko inaradi nang puba ngamoi domo agi ngamoi diba aidi adum puraga haraga leirapsida adu nangbu aigi tung ilakpa ngamjaradrane ngamoi bo adu yaroida ai selmangba yaroiko dabu phanglabadi dana low yolaga thadari bus nati aina idi low legadaba seldo leidabida nangona thadari ne agi tongni nangasine wangang wadi yam soiko ai jingnaba sum hengale he asise silbora ma thinaba aduda isasi pakale aduna aina wangang uda pangsu ida soirisi nangisu sarukpudi yaurida asengbairo aigi sarukna khem pidoiba piradabani hekta adu nangbu aingondagi lariba seldo kaida sizinarino chaningba saba adagi setningba khallaga adum setni khangdi silnina nangna yam piba manbe wani kainam tang leibada loiban hekta hanki ado masigi sina kari leidoino o awun pot leige hayengna khoida lakpada puraga laknaba khangaba asumna matam khara amasu hawkhirami nganbigi luhongmasu numit lepnare pawdo thomasu tarami thomasauna nganbibu unaba laklami
ꯉꯥꯟꯕꯤ ꯑꯩꯅ ꯇꯥꯔꯤ ꯄꯥꯎꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯕ ꯑꯣ ꯆꯨꯝꯃꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩꯕꯨ ꯑꯄꯪꯕ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯕ ꯄꯪꯗꯅ ꯑꯩꯅ ꯄꯥꯝꯁꯨ ꯄꯥꯝꯕꯤꯗꯕꯗ ꯑꯩꯅ ꯍꯥꯏꯈꯩ ꯄꯤꯔꯒ ꯂꯩꯔꯕ ꯃꯥꯅ ꯑꯁꯤꯡꯒꯃꯨꯛ ꯁꯥꯖꯤꯜꯂꯛꯏ ꯀꯩꯅꯣ ꯅꯇꯣꯝꯇꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯅꯅꯥꯒꯕꯨ ꯁꯤꯡꯉꯛꯑꯅꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯁꯦꯜꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯒ ꯂꯩ ꯑꯗꯨꯒ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯒꯅꯤ ꯁꯤꯕꯨ ꯇꯥꯕ ꯌꯥꯕ꯭ꯔꯕ ꯁꯤꯕꯨ ꯑꯣ ꯅꯨꯄꯥꯗꯨꯅ ꯑꯩ ꯄꯥꯝꯖꯕꯒꯤ ꯃꯃꯥ ꯃꯄꯥ ꯊꯥꯔꯛꯄꯒꯤ ꯋꯥꯅꯤ ꯑꯩꯅ ꯀꯩꯁꯨ ꯂꯩꯗꯧ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯌꯥꯗꯦꯅ ꯍꯥꯏꯔꯕꯣ ꯑꯁ ꯑꯗꯨꯏ ꯋꯥꯕꯨ ꯌꯥꯏ ꯍꯩꯖꯤꯜꯂꯒ ꯑꯎꯟꯄꯣꯠ ꯇꯞꯇꯥꯏ ꯂꯩꯍꯜꯂꯒ ꯅꯈꯣꯏꯗ ꯄꯨꯔꯒ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯔꯦ ꯆꯦꯜꯂꯁꯤ ꯁꯨꯡꯉꯥꯡꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯅꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯅꯈꯣꯏꯗ ꯂꯥꯛꯑꯒ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠ ꯃꯇꯤꯛ ꯆꯥꯕ ꯂꯩꯅꯕꯒꯤ ꯁꯦꯜ ꯂꯩꯇꯦ ꯑꯩꯅꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤꯕꯨ ꯆꯦꯟꯅ ꯆꯦꯟꯁꯤ ꯑꯩ ꯂꯣꯏ ꯂꯩꯒꯦ ꯀꯩꯗꯧꯔꯒꯦ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯂꯩꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯁꯅꯥ ꯈꯔ ꯁꯥꯒꯦ ꯁꯦꯜ ꯈꯔ ꯄꯤꯔꯣꯏꯗꯤ ꯇꯥꯁꯤꯟꯅꯗꯦ ꯍꯤꯔꯥ ꯇꯥꯁꯤꯟꯅꯗꯦ ꯀꯥꯏꯗꯦ ꯍꯥꯏꯅꯨꯗ ꯁꯦꯜꯕꯨ ꯄꯤꯗ꯭ꯔꯗ ꯂꯩꯔꯗꯨꯗ ꯑꯗꯨꯒꯤ ꯁꯦꯜꯗꯨꯗꯤꯅꯦ ꯐꯅꯦꯛ ꯐꯤ ꯀꯦꯅꯕ ꯂꯩꯐꯥꯎ ꯀꯣꯟꯅꯗꯤ ꯈꯪꯉꯕ ꯏꯁ ꯁꯦꯜꯁꯨ ꯁꯤꯀꯤꯝꯇ ꯊꯣꯛꯇꯕ ꯅꯪꯅ ꯁꯦꯜ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯝ ꯍꯩꯔꯦꯗ ꯍꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯦꯜ ꯊꯣꯛꯇ꯭ꯔꯁꯨ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯁꯤꯗꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯍꯨꯟꯗꯣꯛꯑꯃꯒ ꯆꯠꯀꯦ ꯈꯜꯂꯕ ꯅꯪ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯍꯜꯂꯛꯀꯦ ꯅꯪ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯕ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯈꯪꯉꯣ ꯍꯣ ꯈꯟꯖꯔꯣꯏꯌꯦ ꯅꯪꯉꯣꯟꯗ ꯂꯨꯞꯇꯅ ꯉꯥꯎꯗꯅ ꯂꯩꯔꯕ ꯑꯩꯅ ꯀꯃꯥꯏꯅ ꯅꯪ ꯊꯥꯗꯣꯛꯀꯦꯅ ꯑꯃꯨꯛ ꯈꯟꯗꯣꯏꯅꯣ ꯀꯟꯕꯤ ꯅꯪ ꯁꯤ ꯐꯗꯤ ꯐꯖꯩꯌꯦ ꯅꯪꯒꯤ ꯐꯖꯕꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯗꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯊꯥꯗꯔꯁꯨ ꯄꯥꯝꯃꯨꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤꯁꯦ ꯑꯩꯅ ꯊꯤꯔꯛꯑꯗꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯄꯥꯝꯃꯣꯏꯗꯕꯒꯤ ꯋꯥꯅꯤꯅꯦ ꯀꯥꯏꯗꯩꯅꯣꯗ ꯊꯕꯛ ꯑꯃ ꯑꯝꯇ ꯁꯨꯍꯜꯂꯣꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯐꯖꯔꯒ ꯂꯩꯍꯟꯗꯣꯏꯅꯤ ꯉꯥꯟꯕꯤ ꯑꯃꯗꯤ ꯃꯥꯂꯪꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯤ ꯃꯥꯂꯪꯕꯒꯤ ꯌꯨꯝꯗꯁꯨ ꯌꯨꯝ ꯀꯩ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤ ꯉꯥꯟꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯔꯤ ꯇꯥꯊꯣꯠꯅ ꯋꯥꯠꯂꯤꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯔꯣ ꯌꯥꯝꯗꯤ ꯍꯥꯏꯔꯅꯨꯀꯣ ꯏꯃꯥ ꯁꯦꯜ ꯌꯥꯝꯅ ꯋꯥꯏ ꯏꯃꯥ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯤꯅ ꯄꯨꯅꯔꯤꯁꯤꯡꯁꯦ ꯈꯔ ꯈꯔ ꯄꯨꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯩꯅꯁꯨ ꯐꯅꯌꯥꯝꯗꯤ ꯂꯩꯖꯔꯁꯤꯕꯣ ꯂꯩꯖꯕꯗꯣ ꯏꯃꯥꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯅꯪꯒꯤ ꯋꯥꯠꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯂꯩꯕ ꯉꯝꯂꯨꯅꯤ ꯅꯅꯥꯎꯅꯨꯄꯤꯒ ꯑꯩꯈꯣꯏꯅꯤꯅ ꯐꯤ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯥꯕꯁꯤꯅ ꯏꯃꯨꯡꯁꯨ ꯄꯨꯗꯨꯅ ꯂꯩꯔꯦ ꯑꯗꯒꯤ ꯅꯅꯥꯎꯅꯨꯄꯤꯒꯤꯁꯨ ꯈꯔꯗꯤ ꯊꯝꯍꯧꯗꯕ ꯌꯥꯔꯣꯏ ꯀꯩꯒꯤ ꯃꯥꯒꯤ ꯊꯝꯍꯧꯗꯣꯏꯕ ꯃꯥꯒꯤꯁꯨ ꯀꯣꯟꯅ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯄꯨꯅꯤꯡꯕ ꯐꯥꯎ ꯌꯧꯗ꯭ꯔꯤ ꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯊꯝꯍꯧꯔꯗꯤ ꯂꯣꯏꯔꯦꯍꯦ ꯏꯃꯥ ꯏꯆꯦꯗ ꯑꯗꯨꯝ ꯂꯣꯏꯅ ꯄꯨꯍꯟꯈ꯭ꯔꯣ ꯑꯩꯒꯤꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯧꯁꯤꯗ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯥꯎꯔꯕ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯅꯦꯅꯥꯃ ꯏꯇꯥ ꯇꯥꯗꯦꯕ ꯍꯣꯏ ꯍꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯀꯣ ꯅꯁꯥꯗꯣ ꯋꯥꯈꯜ ꯇꯥꯎ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯣꯏꯆꯠ ꯆꯠꯄꯤꯗꯨ ꯇꯧꯔꯅꯨ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨ ꯏꯃꯥ ꯇꯥꯆꯧ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ ꯉꯔꯥꯡꯁꯨ ꯂꯥꯛꯂꯝꯂꯤꯕꯅꯦ ꯅꯪ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯪꯕꯗ ꯑꯩꯅ ꯉꯥꯡꯕꯤꯔꯅꯤꯅ ꯅꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯈꯤꯅ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯁꯨ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯝ ꯊꯕꯛ ꯃꯐꯝꯁꯤꯗꯒꯤ ꯍꯜꯂꯛꯀꯅꯤ ꯈꯪꯉꯣꯏꯕ ꯏꯃꯥꯗꯤꯅꯦ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯒꯅꯤꯅ ꯇꯧꯔꯤꯕꯁꯦ ꯄꯥꯕꯨ ꯄꯥꯈꯠꯂꯤꯗ ꯏꯃꯥꯒꯤ ꯉꯥꯟꯕꯤ ꯅꯪꯕꯨ ꯍꯌꯦꯡ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯂꯛꯇꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤꯅ ꯍꯥꯏꯅꯕ ꯈꯛꯁꯤꯟꯒꯅꯨꯀꯣ ꯅꯅꯦꯝꯅ ꯀꯨꯅ ꯉꯥꯡꯕ ꯍꯥꯏꯕ ꯋꯥꯗ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯒꯅꯨ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯔꯤꯕꯅꯤ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯈꯟꯒꯗꯕꯅꯤ ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯏꯃꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗ ꯍꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦꯗ ꯌꯨꯝꯗ ꯂꯩꯗꯣꯏꯁꯦ ꯀꯨꯏꯗ꯭ꯔꯤ ꯏꯃꯥꯅ ꯈꯣꯏꯅꯤꯗꯪ ꯂꯩꯍꯧꯅꯤ ꯈꯟꯕꯗ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯑꯗꯨ ꯏꯆꯦ ꯅꯪ ꯇꯣꯏꯅꯗꯤ ꯂꯥꯛꯎꯀꯣ ꯂꯥꯛꯇꯣꯏꯅꯦ ꯅꯪꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯅꯨꯃꯤꯠ ꯈꯔꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯅꯤ ꯉꯥꯟꯕꯤꯁꯨ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯍꯨꯛꯅꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯂꯦꯡꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯕꯨꯡꯁꯨ ꯄꯣꯠ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯄꯨꯛꯆꯥꯎ ꯉꯥꯟꯕꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤ ꯉꯥꯟꯕꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯀꯅꯥ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯅꯆꯥꯅꯨꯄꯤ ꯇꯧ ꯉꯝꯕꯤꯗꯣ ꯀꯔꯝꯅ ꯂꯩꯈ꯭ꯔꯦ ꯃꯥ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ ꯃꯥ ꯇꯥ ꯄꯨꯛꯆꯥꯎ ꯁꯤꯗ ꯀꯃꯥꯏꯅ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯀꯩꯁꯨ ꯈꯪꯉꯝꯃꯔꯣꯏ ꯁꯤꯅꯤꯅꯦ ꯇꯧꯉꯝꯕꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯆꯥꯕ ꯌꯥꯕ ꯆꯥꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯣꯟꯅ ꯂꯨꯍꯣꯡꯈꯤꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯅꯪ ꯁꯥꯎꯔꯅꯨ ꯇꯥ ꯄꯨꯛꯆꯥꯎ ꯉꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯗꯨ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯉꯁꯤꯃꯛ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯄꯥꯈꯪ ꯂꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯑꯃꯁꯨ ꯈꯪꯅꯕ ꯍꯧꯅꯁꯥꯅꯤ ꯑꯗꯨꯗ ꯍꯦꯛꯇ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯂꯥꯛꯂꯒ ꯏꯆꯥ ꯄꯨꯅꯤ ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕ ꯊꯕꯛꯅꯣ ꯍꯧꯅꯕ ꯍꯧꯅꯗꯕ ꯑꯩ ꯈꯪꯗꯦ
ꯂꯩꯁꯨ ꯂꯩꯕ ꯉꯝꯂꯣꯏꯗꯕ ꯑꯩꯉꯣꯟꯗ ꯃꯤꯒꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯈꯪꯉꯕ꯭ꯔꯣ ꯅꯪꯒꯤ ꯁꯦꯜꯁꯤꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯑꯗꯨꯝ ꯅꯥꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯄ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯤ ꯃꯇꯝꯁꯤꯡꯗꯨꯗꯤ ꯅꯪ ꯀꯩ ꯑꯣꯏꯅ ꯈꯟꯒꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯪꯗꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯪ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯥꯡꯈꯤꯕꯗꯨꯗꯤ ꯑꯩꯒꯤꯁꯨ ꯃꯥꯡꯉꯤ ꯂꯦꯝꯅ ꯍꯥꯏꯔꯤꯉꯩꯗ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯄꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯀꯩꯅꯣꯅꯦꯍꯦ ꯅꯪꯕꯣ ꯀꯔꯝꯕ ꯑꯉꯥꯎꯕꯅꯣ ꯉꯁꯤ ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥꯁꯤꯕꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ ꯅꯪ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯍꯥꯏꯔꯨꯅꯤ ꯅꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯥꯏꯗꯨꯅ ꯈꯪꯍꯟꯒꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯁꯨ ꯑꯩ ꯄꯥꯝꯗꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯃꯨꯛꯇꯪꯗ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯅꯪꯒꯤ ꯁꯦꯜꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯡꯅꯕ ꯇꯧꯔꯒꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯁꯥꯎꯔꯅꯨ ꯑꯩ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯅꯤꯡꯗꯦ ꯍꯩ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯐꯖꯕꯤꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯏꯃꯥ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤꯁꯦ ꯊꯝꯂꯝꯃꯨ ꯀꯩꯅꯣ ꯏꯆꯦ ꯄꯨꯈꯤꯅꯣ ꯏꯆꯥ ꯅꯨꯄꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯃꯃꯥ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯪꯅ ꯑꯗꯨꯝꯅ ꯏꯆꯥꯕꯨ ꯄꯨꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯊꯝꯂꯝꯃꯣ ꯑꯩꯒꯤ ꯏꯆꯥ ꯊꯝꯂꯝꯃꯣ ꯍꯩ ꯍꯟꯗꯣ ꯆꯠꯂꯣ ꯍꯅꯨꯕꯤ ꯁ꯭ꯋꯥꯏꯗ ꯆꯠꯂꯣ ꯍꯅꯨꯕꯤꯒ ꯏꯃꯥ ꯁꯣꯛꯄ꯭ꯔꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯏꯃꯥ ꯍꯧꯒꯠꯂꯨꯁꯦ ꯏꯆꯦ ꯀꯅꯥ ꯂꯩꯒꯦ ꯏꯆꯦ ꯄꯨꯈ꯭ꯔꯦ ꯏꯆꯦ ꯄꯨꯛꯁꯥꯎꯅ ꯉꯥꯟꯕꯤꯕꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯜ ꯄꯨꯝꯕ ꯉꯥꯟꯕꯤꯒꯤ ꯋꯥꯔꯤꯗꯨ ꯁꯦꯠ ꯀꯥꯏꯅ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯂꯪꯕꯒꯤ ꯌꯨꯝꯗꯁꯨ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯥꯂꯪꯕꯗꯤ ꯋꯥꯝꯇ ꯉꯥꯡꯗꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯔꯦꯟꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯏꯖꯠ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯗꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯄ ꯌꯥꯔꯣꯏ ꯑꯆꯧꯅ ꯃꯃꯥ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯅꯥ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯥꯡꯈ꯭ꯔꯒ ꯀꯅꯥꯒꯅꯣ ꯅꯆꯥ ꯅꯨꯄꯥꯅ ꯍꯣꯡꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯅꯥꯎ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯄꯤꯔꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯕꯨ ꯐꯥꯒꯤꯔꯣ ꯃꯥꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯂꯧꯕ꯭ꯔꯣ ꯃꯁꯥ ꯌꯥꯅꯗꯅ ꯍꯥꯏꯅꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯣꯛꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯗꯧꯔꯤꯗ ꯀꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯃꯨꯛ ꯍꯦꯛ ꯊꯦꯡꯅꯔꯨꯗꯅ ꯃꯤꯃꯥꯡꯗ ꯆꯣꯞ ꯇꯧꯔꯤꯅꯦ ꯃꯃꯥ ꯃꯄꯥꯅ ꯅꯤꯡꯊꯤꯅ ꯋꯥꯔꯛꯇꯕ ꯏꯀꯥꯏ ꯈꯪꯗꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕꯁꯤꯕꯣ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯂꯁꯤ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏꯁꯤ ꯀꯔꯤꯒꯤ ꯇꯣꯛꯄ ꯀꯔꯤꯒꯤ ꯇꯣꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯃꯈꯣꯏꯅ ꯀꯩꯅꯦꯅ ꯈꯟꯒꯦ ꯑꯁꯨꯛ ꯂꯨꯕ ꯂꯨꯍꯣꯡꯕ ꯑꯃꯕꯨ ꯃꯥꯅ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯁꯨ ꯆꯠꯈꯣꯗꯅ ꯑꯗꯨꯁꯨ ꯅꯠꯇꯕ ꯃꯥꯒꯤꯁꯦ ꯇꯧꯒꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯎꯁꯤꯠꯇꯕꯅꯦ ꯃꯁꯛ ꯃꯇꯧꯅ ꯀꯔꯤ ꯍꯦꯜꯂꯗꯅ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯄ ꯌꯥꯔꯣꯏ ꯃꯅꯥꯎ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯍꯣꯡꯕ ꯇꯥꯕꯅꯤ ꯍꯦꯔ ꯑꯁꯨꯛ ꯂꯥꯛꯆꯕ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯅꯛꯅꯔꯒꯨꯝꯁꯤ ꯌꯥꯔꯣꯏ ꯅꯪꯅ ꯄꯥꯝꯃꯤꯅ ꯈꯟꯕꯗꯣ ꯌꯥꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯧ ꯍꯥꯏꯕꯁꯦ ꯅꯪ ꯑꯃꯨꯛ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯩ ꯃꯃꯥ ꯉꯥꯏꯈꯣꯅꯦ ꯅꯪꯕꯧꯇ ꯅꯤꯡꯊꯤꯅ ꯈꯟꯅꯈꯤꯁꯤ ꯍꯥꯊꯨ-ꯍꯥꯊꯨꯈꯤꯅꯣ ꯍꯧꯖꯤꯛ ꯈꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯃꯄꯥ ꯑꯩ ꯆꯠꯂꯦ ꯑꯃꯨꯛ ꯈꯥꯝꯃꯅꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯔꯦꯟꯗꯨ ꯆꯠꯈꯤꯔꯝꯃꯤ ꯉꯥꯟꯕꯤꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯇꯥꯊꯣꯠ ꯐꯖꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯁꯥꯃꯨꯁꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯦ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯌꯥꯔꯦ ꯑꯩ ꯅꯈꯣꯏꯒꯤꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯈꯜꯂꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯃꯥꯅ ꯀꯔꯤꯝꯇ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯄ ꯌꯥꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯅꯥꯎ ꯅꯨꯄꯤꯁꯤ ꯑꯣꯏꯔꯁꯨ ꯄꯤꯒꯗꯕꯅꯤ ꯏꯅꯦ ꯑꯁꯥꯎꯕ ꯈꯨꯗꯤꯡꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ ꯏꯅꯦꯅ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯀꯅꯥꯝꯇ ꯍꯦꯛꯇ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤ ꯑꯃꯃꯥꯡꯗ ꯆꯣꯞꯄꯣꯁꯤꯔꯣ ꯑꯩꯈꯣꯏꯅꯤ ꯆꯣꯞꯄ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯁꯥ ꯌꯥꯅꯕꯒꯤ ꯑꯗꯨꯒ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒꯤ ꯅꯈꯣꯏꯒꯤ ꯁꯤꯅꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯁꯣꯏꯕ ꯉꯥꯛꯇ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯤ ꯄꯤꯌꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯅꯈꯣꯏ ꯃꯥꯕꯨ ꯊꯤꯔꯨꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯃꯗꯨ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤꯅꯦ ꯂꯨꯍꯣꯡꯕ ꯇꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯁꯤ ꯌꯧꯅ ꯋꯥꯍꯜꯂꯒ ꯆꯠꯈ꯭ꯔꯤꯕꯅꯦꯕ ꯏꯅꯦ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯉꯥꯛꯇꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯌꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯁꯤ ꯀꯔꯤ ꯂꯨꯍꯣꯡꯕ ꯇꯣꯛꯑꯁꯦꯕ ꯂꯨꯍꯣꯡꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯉꯁꯤꯁꯨ ꯁꯦꯜ ꯃꯌꯥꯝ ꯀꯌꯥꯝ ꯆꯪꯉꯤꯕꯅꯣ ꯂꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕ ꯂꯥꯛꯀꯅꯤ ꯅꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯊꯝꯂꯝꯒꯗꯕꯅꯤ ꯐꯖꯕꯤ ꯏꯃꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯇꯥꯊꯣꯠꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ
Ichena kalisibu kaino ai kamaina Ichega icheng khara ai pukraba Ichegi damakta morbat ol chaikraba nupa du lai doi doi ma ai hoise kaino kaino Thangdri bema ima kari khumo haibano ai sumine ai gi pukning wakhal gi apama lai jegi ma ai makhoina ai basiya bangamot Ima isada yaw haibasu ngamte Mina hairamli wado Ikhoina soirabu oibana ngamoi haina kanthokpasu ngamte Aina hausi tawgadabasi karino Ima aina nahana sumaina thokchringaida haidro Nachanupi ahalsina pairibase seli chari mayamse tiyu Hausiti kai sarase Ma ngasi yaiba numisidagi yumsida khongkon mok tanba yar Sikrabani wakhal khanba ngamdaba ngak ke pamadang tongni khanba So phatab Imahangsi lairabadini ha mahabu aina hatlasu ngamnani ma Asukoina leibase Charana amata sarabasu Mina wa mathak thangdana hotnabada nongmata mingondagi nidana hinglakpani Hausikti mana loina lekhai tahaledana Asumna tongni khanglamlabadi piklingaida haton tamlabasu phagadabadi Mahabu saunaba yoklakpagi mahayro ngasi aikhoina phanglibase Ima hausi aikhoi kaidause haibano Imagi phasabi Aikhoigi upai haibabu nang khakta ngaire Hausik aikhoigi isat pumba isagi khutta leire Nang luhongkro Ima no yama ngamjaroi Amuktasu khangnadriba lamlan mamagi manakta aina karamna leirani Ima somukta khalo ima do ngamla Phasabi Nangna imagi maise amukta ngao Horeni soidana luhongba laklani Matamduda nangna suyadrabadi Aikhoi kari khumgani Lakliba miyam amadi nupa mayumna Aikhoi da tawrakadabado amukta khalo Chao Aigai khumo haibano aina aibu karamda Yegasi kari karam tawba haibdo matamgi matung ina kari tholakpa thingnaba tabani Phasabi upai leite masiga hainaramliba nupaduda luhongbada taramni Numidangi matamne somda puksau amadi nganbi makoinisu puksaugi mataw amagi yumda leiri Matawgi mamana haibadagi samusi hanasu nupi ani leiri haiba khanglaklammi Nang yam pataba nupani haisi Kaigino nupi amatasu nataba ani leiraba nangna aibu muk lawbirisibo Hey nupi ani leirasu nang amuk ahum subi oina lawgina aina nangonda sel mayam thadara koirimida Namu khwaidagi pataba nupani nangdi Aigi luhongbasu nangna maram oinaga kaihanba Nyungni misinga aibu kainena hairamni Nupa mayumna aibu kaino khalamdoise Ado leiradi nang kaigi aina nungsi haibudu yari Ha Ingondagi sel kaigi sathoige bana Leisabi pakagaisidi ado ngaktani Nana nabuk pataba Ima nang nachaibu warauгanu ko iba Tanang dihe kau kono ngak leirabadi aigi nupi do amuk lani khanbada ai yam talibasa Taladi aibu yumda thilo ba Nangi nakta ayat tobi oi janing di Natu na sa leiraba nang nakaigi leisabi aibu koi biri no Tanang di wane yam ngangano Aikoi ni se yumda leibadi yagadau mani aduna kai dum sakrasiro Kai zatoi do chaloi ai sum chaloi aibu yumda thilo ai nangi nakta leiding di aibu yumda thilo Yaki matung puksau ki nupi ani do laklammi thoinona Kadai aigi nupana ahum subi pusile haribu nupi do pasakpom ta yengene Kaino mi mayum sida tapna ngangko Kaigi tapano natu ani leiraba nacha manga leiraba nang hausipu atopa nupi mo pusilakpa yabro Sakhina aidi yaro ai sini hausimak thindogadabani Nangna ilaramdaida ai nataba atopa nupi pusila roina haikraba natro aduka kaigi pusilai no baha Thoinona tupa nangna nupi pusilakpase Amaromda kalakti pili aina phangkhiba sainada hojikti nangsu phangledana tas khamdawi kaino isi na haido aingodara Hoi mani aina matamdu sakhiba du maina nangsu ngasidi saklaba natro thungaire sidagi hena nungaiba leitre nupi ma oiraga nupi amagi thamoi maisa khangkhidabado hojikti nangi su matam laedana nupa nangi nupi halsina aingoda gangisi kaino ha kaino haibane Magsi bu sitribani masi pumba nang ta holiba natro Noina harau nungsidana khanada leiramagabu aina atopu nupi bu thikidro nupa nangsu aduni haino nang sopsabagi nupi lonjabani lonabi khoibu kamai nungsidana leidoino masi thoknabadi nang sinmani he migi nupa bunbi ikai khangdabi nang masigi nupa sinatrabadi nupa amda leijadraba ha tangna samdu phoige nang he mona sodi ai sauni ko
ꯅꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯄꯥꯈꯪ ꯁꯥꯗꯨꯅ ꯀꯣꯏꯕꯅꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯥꯅ ꯑꯩꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯌꯨꯝꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯦ ꯊꯣꯏꯅꯨꯅ ꯅꯨꯄꯥ ꯅꯪꯁꯤ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯤꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯁꯤ ꯐꯥꯎꯕ ꯍꯦꯛ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯗꯨꯁꯨ ꯄꯥꯈꯪꯁꯨ ꯅꯠꯇꯕ ꯅꯇꯨꯅ ꯆꯥ ꯂꯩꯔꯕ ꯅꯪ ꯁꯈꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯊꯤꯟꯒꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯇꯨꯃꯤꯟ ꯂꯩꯅꯔꯨꯔꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯕꯨ ꯀꯥꯏꯗ ꯊꯤꯟꯗꯣꯏꯕ ꯑꯩꯁꯤꯕꯨ ꯅꯈꯣꯏꯅ ꯇꯩꯅ ꯅꯥꯎꯅ ꯀꯩꯅꯦꯅ ꯈꯟꯒꯦ ꯁꯈꯤꯅ ꯅꯪ ꯅꯨꯄꯥꯁꯤ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯍꯥ ꯅꯨꯄꯤ ꯂꯩꯔꯦ ꯊꯤꯜꯂꯒꯦ ꯍꯥꯏꯕꯁꯤꯗ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯃꯥꯏ ꯌꯥꯗꯣꯏꯅꯣ ꯉꯁꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯩꯁꯦ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯀꯃꯥꯏ ꯍꯟꯖꯤꯟꯗꯣꯏꯅꯣ ꯀꯥꯏꯗꯅꯣ ꯑꯩꯅ ꯍꯟꯖꯤꯟꯗꯣꯏꯁꯦ ꯁꯈꯤꯅ ꯅꯨꯄꯥ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯁꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯥꯟꯕꯤꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯐꯖꯕꯤ ꯇꯥꯆꯧ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯜꯂꯝꯒꯅꯤ ꯐꯠꯇꯕꯤ ꯑꯩ ꯄꯣꯛꯂꯨꯕꯅ ꯏꯃꯥ ꯅꯈꯣꯏ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯂꯝꯂꯅꯤ ꯃꯤꯌꯥꯝꯅ ꯏꯃꯥ ꯅꯈꯣꯏꯕꯨ ꯀꯩꯅꯦ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯟꯅꯈ꯭ꯔꯦ ꯐꯖꯕꯤ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯂꯪꯕꯁꯨ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯅꯃꯤꯅꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯒꯤꯗꯃꯛ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯂꯦꯞꯈꯤꯕꯒꯤ ꯃꯍꯩꯔꯥ ꯑꯩꯅ ꯉꯁꯤ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯅꯇꯥ ꯂꯩꯕꯤ ꯅꯪꯗꯤ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕꯁꯨ ꯐꯪꯂꯣꯏ ꯃꯂꯪꯕ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯊꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯕ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯌꯥꯗꯕꯁꯨ ꯇꯧꯒꯅꯨ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯪ ꯐꯖꯕꯤꯕꯨ ꯂꯧꯁꯤꯟꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯄꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯥꯕꯨ ꯏꯃꯥ ꯑꯣꯏꯅ ꯂꯧꯔꯨꯔꯦ ꯃꯗꯨꯅ ꯅꯪ ꯃꯥꯕꯨ ꯈꯛ ꯃꯤꯔꯥꯏꯒꯅꯨꯀꯣ ꯏꯃꯥ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄꯗ ꯃꯥꯕꯨ ꯍꯜꯂꯟꯈꯣ ꯃꯆꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤꯅꯤ ꯃꯔꯝ ꯆꯠ ꯃꯥꯟꯅꯔꯝꯒꯅꯤ ꯑꯩ ꯃꯈꯣꯏꯕꯨ ꯃꯤꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯏꯃꯥꯒꯤ ꯄꯨꯄꯥ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯐꯠꯇꯕ ꯃꯥꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃ ꯊꯝꯕ ꯏꯃꯥ ꯄꯥꯝꯗꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅꯤ ꯐꯅ ꯃꯣꯠꯄ ꯃꯐꯝꯗꯒꯤ ꯂꯥꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯅ ꯈꯨꯗꯤꯡꯃꯛ ꯁꯦꯡꯗꯣꯛꯄ ꯁꯦꯝꯗꯣꯛꯄ ꯉꯝꯕꯅꯤ ꯏꯃꯥ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯉꯝꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪꯁꯨ ꯈꯟ ꯃꯥꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ ꯃꯁꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯑꯩꯈꯣꯏ ꯁꯣꯛꯄ ꯌꯥꯔꯣꯏꯗꯅ ꯂꯧꯔꯛꯂꯤꯕꯅꯤꯅꯦ ꯃꯥꯁꯤ ꯏꯃꯨꯡꯁꯤꯒꯤ ꯃꯧꯅꯤ ꯑꯩꯈꯣꯏꯒꯤ ꯃꯧ ꯃꯁꯤꯅ ꯇꯧꯔꯤꯕꯗꯣ ꯃꯥ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯣꯔꯤꯕꯅꯣ ꯃꯥꯁꯨ ꯃꯁꯤꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯍꯦ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯅꯪꯅꯦ ꯋꯥꯊꯤ ꯋꯥꯆꯣꯏ ꯇꯧꯒꯅꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯃꯨꯡꯁꯦ ꯆꯣꯞꯅꯕ ꯁꯤꯟꯒꯅꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯉꯥꯟꯕꯤ ꯃꯁꯤ ꯑꯍꯜꯒꯗꯤ ꯈꯔ ꯌꯥꯅꯩ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕꯤꯗꯨꯒꯗꯤ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯄꯨꯛꯆꯥꯎꯅ ꯉꯥꯟꯕꯤ ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯎꯗꯅ ꯁꯈꯤꯅ ꯀꯩꯅꯣ ꯁꯨꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯔꯒ ꯅꯪꯅ ꯉꯥꯟꯕꯤꯗꯪ ꯀꯧꯔꯤꯕꯗꯤ ꯃꯥꯅ ꯉꯥꯡ ꯄꯥꯈꯣꯟꯁꯤꯒꯤꯅ ꯀꯧꯕꯅꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯏꯁꯧꯁꯦ ꯇꯣꯛꯅ ꯂꯥꯡꯈ꯭ꯔꯦ ꯂꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯋꯣꯡꯗꯨꯅꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯛꯑꯦ ꯅꯇꯨ ꯑꯇꯣꯝꯕꯤꯁꯤꯒ ꯂꯣꯟꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤꯕ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯊꯣꯏꯅꯨꯅ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤꯍꯦ ꯁꯤꯗꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯦ ꯂꯥꯛꯑꯦ ꯅꯨꯄꯥ ꯅꯪꯁꯤꯅꯅꯦ ꯑꯩꯗꯤ ꯍꯦꯛ ꯀꯧꯔꯗꯅ ꯍꯦ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯀꯧꯔꯕꯅꯤꯅ ꯆꯪꯕ ꯇꯥꯕ ꯀꯧꯔꯛꯀꯅꯤꯕ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤꯅ ꯅꯪ ꯀꯧꯗꯅ ꯀꯅꯥ ꯀꯧꯗꯣꯏꯅꯣ ꯑꯣ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯕꯨ ꯏꯀꯥꯏꯗꯦꯅꯦ ꯑꯩꯈꯣꯏꯒ ꯑꯣꯏꯔꯗꯤ ꯁꯤꯖꯈ꯭ꯔꯅꯤ ꯑꯣ ꯏꯕꯦꯝꯃ ꯅꯪꯅꯦꯅ ꯏꯀꯥꯏꯕꯤꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯨꯄꯥ ꯑꯝꯇ ꯐꯪꯖꯗꯕꯗꯧꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯁꯪꯒꯣꯕ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯛꯏꯕꯅꯤꯅꯦ ꯅꯨꯄꯥ ꯇꯥꯔꯦꯗꯅ ꯅꯅꯥꯗꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯁꯦ ꯑꯁꯤꯗ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯤꯜꯂꯤꯕꯁꯦ ꯈꯔ ꯉꯥꯡꯖꯔꯁꯅꯨ ꯀꯩꯗꯧꯔꯒꯦ ꯇꯥꯔꯣꯏ ꯅꯪ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯃꯥꯏꯅ ꯇꯥꯔꯣꯏꯗꯣꯏꯅꯣ ꯑꯩ ꯁꯤꯕꯨ ꯅꯥ ꯄꯪꯕ꯭ꯔꯣ ꯃꯣꯏꯅ ꯉꯥꯡꯂꯒ ꯑꯩ ꯁꯨꯝ ꯇꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯣ ꯇꯥꯗ꯭ꯔꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯥꯠꯂꯨꯁꯨ ꯍꯥꯏꯔꯝ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯔꯤ ꯉꯥꯡꯉꯨꯅꯨ ꯌꯥꯗꯤꯌꯦ ꯈꯪꯉꯕꯣ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯉꯥꯡꯍꯜꯂꯛꯀꯅꯨ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯀꯗꯥꯏꯗ ꯆꯠꯅꯤꯍꯦ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯑꯩ ꯉꯁꯤꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯉꯁꯤ ꯁꯤꯡꯉꯛꯄꯁꯦ ꯂꯩꯔꯝ ꯉꯁꯤ ꯌꯥꯏꯃꯅ ꯐꯨꯕꯤꯅꯤ ꯉꯁꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨꯀꯣ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯐꯨꯗꯠꯅꯒꯦꯔꯥ ꯍꯥꯠꯇꯣꯛꯅꯒꯦꯔꯥ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯔꯒꯗꯕꯅꯤ ꯉꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯤꯗꯣ
ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯔꯗꯨꯅ ꯐꯖꯕꯤꯁꯨ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯊꯕꯛꯅꯦꯅ ꯅꯇꯣꯝꯇ ꯄꯪꯇꯧꯗ ꯇꯧꯔꯒ ꯂꯩꯔꯦ. ꯋꯥꯅ ꯏꯃꯥꯅ ꯌꯥꯎꯒꯦ ꯍꯥꯏꯗꯣ ꯈꯔꯁꯨ ꯌꯥꯎꯍꯜꯂꯨ ꯌꯥꯗ꯭ꯔꯣ? 이마수 ꯑꯗꯨꯝ ꯌꯥꯎꯏꯗ. ꯅꯨꯃꯤꯗꯥꯡ ꯏꯪꯕꯁꯤꯗꯗꯤ ꯑꯩꯅ ꯌꯥꯎꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ. ꯅꯪꯁꯦ ꯉꯁꯤꯒ ꯃꯆꯦꯠ ꯑꯝꯇ ꯍꯦꯛ ꯃꯥꯟꯅꯗꯦ. ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ. 이스, 이제부 ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯤꯔꯛꯏꯕ ꯑꯣꯏꯔꯝꯅꯤꯅꯦ. ꯅꯠꯇꯦꯗ. ꯅꯪꯉꯣꯟꯗ ꯉꯥꯎꯗꯅ ꯂꯩꯔꯕ ꯑꯩꯅ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯗꯣꯏꯅꯣ? ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ. ꯌꯥꯔꯦ ꯏꯕꯨꯡ ꯍꯥꯏꯖꯤꯜꯂꯣ ꯈꯪꯉꯦ. ꯑꯗꯨꯝꯗꯤ ꯅꯤꯡꯁꯤꯡꯗꯅ ꯉꯥꯛ ꯂꯩꯇꯅ ꯑꯗꯨꯝ ꯄꯜꯂꯒ ꯂꯩꯕꯗꯣ. ꯏꯁ, ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯅꯤ ꯅꯪꯒꯤꯁꯦ. ꯍꯣ ꯈꯝꯕꯜ ꯆꯥꯎꯕꯤ, ꯑꯩꯁꯦ ꯅꯪ ꯈꯛꯇꯒꯤꯅꯤ. ꯀꯅꯥꯁꯨ ꯄꯥꯝꯗ꯭ꯔꯤ, ꯅꯤꯡꯁꯨ ꯅꯤꯡꯁꯤꯡꯗ꯭ꯔꯤ. ꯄꯨꯟꯁꯤꯁꯦ ꯊꯥꯖꯗꯕ ꯉꯥꯛꯇ. ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯊꯥꯖꯕ꯭ꯔꯥ? ꯑꯩꯗꯤ ꯃꯪꯗꯁꯨ ꯃꯪꯂꯨꯗꯦ. ꯑꯩꯈꯣꯏꯅ ꯆꯦꯁꯦ, ꯑꯩꯈꯣꯏꯅ ꯁꯥꯎꯖꯕꯩ ꯋꯥꯅꯤ. ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯩꯌꯦ. ꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯕꯒꯤ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯤꯕꯅꯤ. ꯅꯠꯇ꯭ꯔꯗꯣ? ꯅꯠꯇ꯭ꯔꯗꯤ ꯊꯦꯡꯅꯔꯝꯃꯣꯏ. ꯅꯠꯇ꯭ꯔꯣ? ꯑꯃꯨꯛ ꯄꯜꯂꯛꯑꯦ. ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯐꯖꯕꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯥꯟꯕꯤꯗꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯉꯥꯡꯅꯕꯒꯇꯅ ꯃꯊꯧ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗꯅ ꯂꯩꯈꯤꯔꯝꯃꯤ.